Manipuri Muslim haina khangnariba Muhammadan Samas asi ihan hanba oina Meitei Leibakta Musalman haina khangnaba kanglup ama oina Lisinga maga satruk supna taruk taling khatki Mairingu poirei hanba sanahi honba mayamba thongnang mayangamba senbi khagembana Krisap lisinga maga satruk supna taruk Hairang khongjam monsangi kum sok lisinga maga chamnga kunipangi inga thagi tara taret ni pan ba irai mayang kasargi lanfam yanggoi bisenpur dagi pasa tarap Musalman lisinga ma phaduna Meitei Leibak ta khunda handuna Musalman singi loisang malingki masibo saitharol kumbabada hairam libadi Hairang khongjam monsangi kum sok lisinga maga chamnga kunipan ibungo sanong mana chingduna yang koiromda mayang la e haiduna chatle leng thau khage mana mayang ngam lawe sanong basu kham lawe samu kontra nongmai lisinga ma pangan para lisinga ma thang saba kon saba khudhaiba pere putong kapai saba dhobi sagol senba samu senba asikhibik loklawe Pangan achang makhaywik na loisang nga maling lawe. Landi lising nga mapare asini. Masida saitharol kumbaba si amuk nauna Kristapta lising nga magasatret marifuda ram sarangi kum sakapta lising nga magasatret sup na anigi wahida londa puda yauravani. Aduna ni pangan para haribasi. Nongsup haramlon amasung haramlon puya sing dari Musalman haina iri. Aduga Musalman Samas asi Kristapta lising nga magasatruk supna taruk tagi Meitei Leibaki ningthau singna sakhanglaba samaja ma oiraklabani. Amasung lengaklongi paramda tongan ba loisang linglaklabani. Samaja sigi wayal thauda pumnamak tarap sana leipak haiba haujikki Bangladesh ki awang nongpok thangbal lamdamgi Silet ki manung chanbalam Serail Parganagi awang nongpok lomda kilometer yang kay mga rom lab na layba Harigans ki ka nongpok lomda kilometer taratarok lom lab na layriba tarap haiba mapam masida konung moiduna pasa Musalman ningthau masasing na Kristagi matung tarataruk suwa amasung tarataret suwa chahida palamba laypakadugi ningthau macha Muhammad Sani makutta sinarami Muhammad Sani na Tarap sana leipaki kha thangba sarukki lengakpagi Nawab haiba mingthol thadoklaga prasena lanchinglen Muhammadani kauna Meitei leipaki lengak leikangi thodang yai amasung mangan ningthau sai kauna Meitei leibaki Musalman Samas ki khulakpu oiduna Samas asibu ngak selakpa amasung wayal thodagi thabak pumnamak supna purakhi matam masidadi Musalman pumnamak lanmini Lanmi ki mathau tawdaba yaramde. Leipak leikanna maruiba thaudang oirame. Kristapta lising amaga satruk supna mapangi phairen tha tarataret ni panba ningthau kaba numitta Said Ambiya, Said Abdullah, Said Kalka Hussein Meitei Leibakta thungladuna sahi asigi lamta thadagi Said ahumakna Meitei Leibakta khunda leitabadagidi Musalman Samas asi Lining Laison, Sanalon Sat, Amasung Chatlam Lutin gi wayal thauda pumnamak Said ahumak na khaidok tuna tauhan ki. Muhammad Sanina, Samas asigi lengak wayal thauda da sahi kun mangarom puraklaba matam Saurakna, Kristapta lising amaga-satruk kuntra aduaida wayal thauda gi saruk pumnamak mahaka pukminaba manaw yaima Sheikh Junet po kaji gi pham haptuna khaidok khraga Muhammad Sanina asuppa aton arem oina Musalman Samas pungak senba oina lerame. Matam maswai sidadi leibak ya chauba lanpham panglei leiraktaba amasung leipak mara tapna panba hugalakpana Meitei Musalman Samas ki leipak masa singasi makhoigi phurup ki marakta sinpham matungina kanglup ani thokna khaidoklame. Hairiba kanglup ani asibo Kunja amasung khudhaiba haina khangnarame. Kunja sing asina Meitei leipaki lengak leikanda saruk yaduna thau tawe. Makhoidi lanmi wai.
masa masamakna lanfamda chatuna changduna lan thengnai amasung leipakki thaugai oina lalup kai kunheiba asina lalup karaga leipak ama panbagi sangdaba yadraba pochang posak sing pothok oina puthoktuna makhoi khusumalna Meitei leibak apumbagi mathau mangamgi thau tawi amasung leibakki chiraba matamda lanmi oi makhoi asi kunja singumna lanmi gi mathau asi tokphadraba amadi thadokpa yadraba mathau amamam oidrabasu lanmi oidaba haibasimadi yamak yaramde hairiba matam asidade Meitei Musalman samaj asi thak yamna wanglamme leipak ningthona sak khanglaba ahlup naharup pana anigi thakta amasung Meitei leibakki mayon oiriba khurai wangkhai khwai amasung yai school haiba leikai marigi leimaning thona sak khanglaba leipak macha singomna thak wangna leirame Meitei samajta pana thoklaba haibasi leipakki oiba thodok wathok thabak thana harau kumaina singba pumnamakta saruk yaba yarame sahi gi oiba kumai phiong leibakki athoi ahen tanaba lamjen mukna kangjai sagol kangjai amasung hiang tanabana chingbada yawa yarame matamdugi Meitei samajta pana thoktaba kanglup sing kai loi nai amasung bamon singdagidi thak yamna hena wangna leimaning thau singna loinaba pamlame amasung Meitei samaj ke kanglup khudingmakta kan thauba amadi hongna lichat khangbagidamakta ikai khumnarame Kristapta 1948 yenkhoiba langmai kumsok 1948 supna ama inga tha tarukni panba irai numitta Mughal singna makaktagi Meitei leibakta thoraktuna khundarabadagidi Meitei leipakki Musalman samaj ki miyoi singbo mangan haina khangnaba horakhi aduga Kristapta 1949 chanam chawbagi kumsok 1948 gi wakching thagi humni panba nongaijing numitta Gujarat tagi Pathan Mughal ningthau Delhi da paliba singi phamnaiba oirambadagi Kristapta 1948 gi Mughal Badshah Aurangzeb ki machanipa Shahzada Akbar gi lalhauda yauruba Mughal Pathan singna Meitei leipakta chelaktuna khundarabadagidi Musalman singbo mungan haina sengna khangnare aduga mangal khusam sangna mangal sang haina khangnaduna mangan singi maruoiba yumpham oiba loisang oiduna mafam asida lalup karaga sintharak paloisang singda kaduna leipakki thaudang saruk yarakle Kristapta 1949 gi matam masida Meitei mangal samajta kanglup mari surakladuna furup singsu masing hengalakle hairiba matam masidagi Kristapta 1947 phawbada Meitei mangal singi maruoiba leipakki saruk yariba furup singdi Hourakpham wangmayum phundraimayum makakmayum ifam meraimayum basaimayum sangom sumbam asina singba sine maidingu khagembabu maring tarau mangsa kondong tamu amasung kharina chingba singna lautuna duna Meitei leipak manghange khagembabu hatke taurakpadagi kankiba pasa tarap Musalman sek lisingama Tripuragi takhen ningthauna gwai kathi hidenda maidingu paikhombabu phage tawbadagi kankiba Gujarati Mughal Musalman Pathan machasing amasung Meitei mangal lanmi athauba sing maidingu sa loyambagi lalhauda sangai yumjau mai tharaga mayok nana thengnaraba khulai yaudraba ningthaubu hatana thadokkiba merai macha ngangba maidingu pamheiba matamgi awaga wangjingda soknaba lanphamgi tunglomdagi lanmi singilu chingba 12 gi manungda yaukhiba makak mayumcha khungam makak mayumcha muba Hourakpham cha ngauba Hourakpham cha makorok basai mayumcha khungam basai mayumcha lamyeng mangan macha tonba Pathan masa sabrola phundrai mayumcha kiang makhoi mapan aduga ningthau sige haktakta ukrulda landarubada thawai katkhiba basai mayumcha liklai basai mayumcha khungam basai mayumcha mote basai mayumcha khoinai phundrai mayumcha tangnam thongkhong mayumcha kharoi nongjai mayumcha chengba wang mayumcha tokpa dolai pabamcha tonba
Hourakpham cha tonba Kamal mayum cha tenba para taramathoi Maidingu moramba matamgi awalan pham tumu kaithenda awalan da thawai thakiba pangan kala heimuton Hourakpham cha khomba khudhaibam cha chaiba telanga khanba maimu telanga khanba pukchau telanga khanba tonba asina singba singasi Manipur gi itihasta singthaba yaraba miyoi singni Musalman Samasna Mangal Samas Kauraba matam masida Samas asigi manungda Kanglup ani leiramba adu macha amamam polaktuna Kanglup mari surakhi Kunja Kanglupta Lanmi amasung malubi Kanglup ani surakpaga loinana Sinaibada khudhaiba amasung ingkol sangba kauba Kanglup ani thorakhi Aduga kabrung mugagi sin suba Musalman purup ama matam kharadang leiramlaga ingkol sangbada tinsinki malubi singasi laining lon chana lon chalam lutin chanabi pathap ngak pana chingba samas ki wakal amasung thamoi ge mari lainaba thauda thawong sing paikhatuna samas asigi pirep Mahamadan laining lon da yumpham sagatuna Meitei samas ta Kanglup asibu masak utli Lanmina Meitei samas apun mabu kannaba Leipak kasibu Meitei pak masa sing na henjilak pangamdanaba sa dalanda mana ngamjaba Pangal mathauna maringjel puthoktuna Meitei gi apunba samas pungak senba Leipak sigi kai khumnaba ngak nabagi khulai paiduna lanphamda changlaga Leipak kasigi ising nungsit amasung lehauna makhoi masada hapliba I adu piduna amadi kattuna Leipak ki seba tauki kunhaiba sinmi singna Leipak kasigi sada landa changlakadaba khusukulai mapot masai pumnamak tuba yitpa lonba semba saba taubaga loinana samas ama panbada changba masaksing semba saba chanba lonba taiba leiteng mana chingba taubada masa masagi tanatana lalup kaduna Leipak apumbagi oina konungda lingliba loisang singda makhoi angamba khusumal amasung mathaumal kattuna Musalman Samas tanatana apunba Meitei Leipak ki seba tauki ingkol sangba singna Leipak ki pothok hengat handuna Meitei Samas apunbagi sanggadaba potsang sing sagadaba thakkadaba pumnamakki mathakta salan gi pugadaba chengjel Leipak ki kai singda paisinnaba machak tale Leipak ki oiba kaithel sing mabuk thalanduna Leipak leimagi mateng lauduna makhoi gi humangmal amasung nomjamalna Meitei Leipak ki seba tauki adugi sumathakta makhoina leimaning thau angam mathau singge amasung Leipak ki pukai gi lanthum sing su sanglame Kanglup mari asigi manungda malubi singna thak iwang wangna lei makhoidi ayambana Meitei Leipak ki nipa magi thaugai lup kanade makhoibo dharmagi makokni haiduna khundin nabasu lalup thade amasung kun leikai da su kahande matam pumnamakta Meitei samas ki amasung Musalman mangan samas yai phanabagi damak taibang mapuda thongni dunata lai khrum sangsingda amasung macha manau takpi tambinaba kungi oiba madrasa singda lehale aduga kunja lanmi singde sahi taret surakpadagi humpu phawba nupa khudingmakki lalup kaba haibasi tokpa yadraba Leipak ki thodang amane lan haiba si makhoi gidi tawdaba yadraba mathawne lan phamdagi talakpa ikai khumnaba sina makhoina Meitei mangan samasta malubigi mathangda ani suba thakta lei makhoidi Musalman mangal sangkaba tanatana lanmi loisangba kairung yarek sang thongsang baloisang langsang langmai pana loisang sing asina singbada su mathau mangam tawi amasung kai aduga khudhaiba sinaiba sing asina Mangal Samas ki ahum suba thakta lei makhoi gi su lalup haiba Leipak ki thaugai asi tokpa yade makhoi gi su mangan singdagi makhoina kagadaba loisang sing pangal phunrei sang pangal phisa sang pangal hisa sang asina singba khudhaibagi loisang singda kabaga loinana Leipak ki achinba matam lakpada lanmi singumna lambi semba thong saba khong tauba pal saba turel tengba asina singba thabak sing tawi amasung Leipak ki chiraba matamda khulai paiduna lanmi amana tauba mathau adu tawi
aduga khudhaiba hingkhol sangbasing asina Meitei Mangan Samajta khwaidagi hena neme makhoidi Meitei leipak macha natraga khunja singumna lalup kade leimaning thoda amasung leipaki oina langsang sanglang maida loipot kai Meitei leibaki kaising hingkhol amasung pukai sange loi kanglup kumna chahigi lamchaman oina loipot hai aduga makhoigi loipot ti tampak loi singumna natte sahida muktane adubo makhoisu kunja singumna pana thokpa Meitei leibaki kanglup tadi challe Meitei Musalman Mangan Jati gi manungda khairiba lupsing asi mi ama oina samaj amada hingbagi lanphamda mana pairuba sinpham adugi matung illi I mari natraga yumnak sagai gi matung inde Meiteina Hindu dharma lauraktuna Meidingu nongpok waireng pamhaiba Vaishnava thongnang mayamba mayangamba Malakeswar Maharaj Garbaniwas Gopal Singh gi matamda Kristapta 1979 Hindu dharmana Meitei leipaki dharma onkraba matungdadi Meitei Mangal Singhna Meitei Samajta leiramba thakasi khara hantaraklame adubo makhoigi Muhammadan Samajtadi leipak ningthauna ayamba matamda khut thingjalamde Meitei Musalman Mangan Samajpo Meitei leibaki kanglup ama oina singthari amasung Mangan masa singbo leipak asigi praja ama oina adumak lauri haibadudi Meidingu ningthem pamhaibagi matamda su adumak uri Kristapta 1973 gi matungda Meidingu chingthang khomba nungnang khomba Joy Singh Bhaigachandra Katana Kristapta 1973 gi matungdagidi Tekhau Singhna Muhammadan dharma chatpa Musalman Singhbo Pangal haibadagi tamduna Pangal haiduna Meitei Mangan Singhbu khangnarakhi amasung madudagi Pangal haiba mingthol asina Musalman amasung Mangan haina khangnaramba Meitei leipaki mi kanglup asibu khangnarakhi adubo Meitei lairik laisu haiba pandit singnadi Mangan haina su adumak sizinai Kristapta 1978 Meitei leipakna khuntak lansiraduna sahi taret khuntak panang labadagi Meitei Pangal Singh saithokkhiduna nongpok Banga hojiki Bangladesh Kasar Lakhimpur Tripura Burmana singba lamsingda khundaba hauki ayambadi halakhidre Kasarda Meitei leipakpo handoknaba Gambir Singh amasung mana oibongo Narsingana Kristapta 1919 dagi British ki mateng lauduna Manipur levy lingkhatpada Meitei Pangal kaya yamna levy aduda ming chankibagi haibagi masing tasengna haiba ngamdrabasu Kasarda magi mamingda khul amagi maming Tolel khulna Manipur levy na Meitei leipak handokpa lakpada oinam longda ising thirakpada Tolel na puthorai haina Manipur levy na thonkiba sini Tolen pukhri puthoklamba Ifam Mayumcha Tolen Ifam Mayumcha Thabal Menjor anina Meitei leipak handokpagi lanphamda Meitei Pangan Singsu thaudang yai haibagi sakhi oiri asumna amukhanna Meitei leipakna Kristapta 1993 ki February tang 13 da British amasung Burma anigi marakta yandabuda taunakhiba sandhi gi warol Article 2 da piriba His Majesty Burma gi ningthauna apik palaipak Kasar amadi Zentia gi lam pumnamak kasi thadokle haina yare aduga matungdasu lamsing asida khut thingjalaroi Manipur gi matangda sumna yanare madudi Gambir Singh na leipak asida hanjinjage haina khallabade mahak puning thawni haina Burma gi ningthawna yagani wafam sing asigi matungina antarjati gi thakta Europe ki samrajbadi leipak kani Great Britain amasung Burma bu saugatliba France amasung Asia gi ningthaw panba leipak kani Bharat amasung Burma na paring chumna amasung nakoinana maning makha tamlaba leipak amamam oina Manipur bu sakhang labada merei pakta sien kiba Meitei Pangal ayamba halaktuna amuk nauna khundarakhi Meitei leipak talakhi matam masida Musalman Meitei Pangal Samaj asigi hanagi leiramba kanglup singgi mawong amuk hanjilakhi aduga laining laison amadi malubi gi thauda thaugai nattaba Samaj asigi wayen thauda
leikan ukan amasung sembi sabi bagi thabak tauribadi kasar amasung oinam longda maming lehobata natana Manipur lamang dongda su magi phamgi mamingda khul amabu kaji khul tholhauriba maidingu gambir singana pijaba pat amasu magi phamgi mamingda kaji pat haina thonariba ipham mayumgi kaji khutki tolel kaji ni mahakna ukrul gilan phamda Meitei lanmi gi saruk yarubagi mahakpu ukrul ngamba haina ming thonnakiba ningthi turenda gambir sing narsinga anina mayamung chorjit na pinaramba braja sing thangsang chambada yauraklaba maidingo gambir singhagi kasi landa ningthau pukan puyoklaba tolen kaji amasung subol anina Meitei Pangal singi mafam Meitei samaj ta chaw na kanduna laklaba bakoi matung inba ifamcha menjor thabalna ising zaiduna thajaraklaba Meitei Pangal samaj ni adubo Meitei leibaki ning tambagi numit taramdai Kristapta lising amaga sanipan maribudragi September tang kulhumdoi ahing nongyai matungda Assamgi Chief Commissioner Mr. Quinton gi thaurangna Jobras Tiken Jajit Bir Singh Phanaba landarakpada ikai kumnaningai oiraba makhoi gi samrajyada numit taba leitraba Ingres masa singna Prithvi gi itihas ta ngasi phawba hatkidriba mihatta dasu sardar bo hatkiba Hafiz hatada leiramba magi mayumdagi mahak masada natana magi nupi masa sing imung manung tumna hatpiki Ingres jati gi saheb manga sikhibagi damaktadi Maraybak England dagi nungau puraktuna makhoi gi mongphamda ningsing khudam saki adubo maithiraba Meitei Pangal dadi sardar gi de Maraypak ki damakta mathwai katkraba adugi mari mata kharatana chamlaba kabar amada Quran gi laishon aduna Maraypak ningba adubo pothahanki Meitei leibak British na pan khrabada Meitei Pangal samaso Ingres sasan makhada leikhi Kristapta lising amaga sanipan maribudra mathoi December tang taruk nongmaijing numitta Ingres singna Manipur gi bichar tongnaba haiduna member tara hapada Meitei Pangal samaj ki punna yausinna leipak wayal thaudarami member tara sigi manungda mangana chairap member amasung mangana panchai member ne masida chairap ki member singde mabudau mantri nongmai themba ngom ningthau chinga kham nong thonba nongmai them pukhranba amasung ningthau jamba naharup lakpane masigi matungda Kristapta lising amaga sanipan maribudra humdoigi April tang tara taret ningthau kaba numitta yenkhoi ba menjerbo sekmai awangge hakim thingkwa selbo nongchuplom gi hakim yumlen ba angang jawbo nongpoklom gi hakim amasung khaidiba angau subedarbo kamenglam gi hakim happy asumna leipak wayal thauda taurakpada chairap amasung panchai member tongan tongan narakhi chairapta Kristapta lising amaga sanipan maribudra mathoigi member sing asi leikhraga panchaida wakanba saugai jamba chinga khamba ahallup lakpa nongmai themba laifam lakpa khwairakpa chawba phamanki aduga muk Kristapta lising amaga chamapan supna anigi February tang mari leipak pokpa numitta apunba wayal thauda sidagi Pangal singi wayal asi khaidoktuna Meitei leipak pumbagi oina Pangal singi panchayat lingkhatuna panchayat member hapki aduga amuk sahebna darbar lingkhatuna darbar member taruk haptuna amuk khanna lengak thaurang Kristapta lising amaga chamapan supna taret sajibu tha ani panbagi akonbagi kunmarini panba ningthau kabada tawki asumna chatharakpa musalman Meitei Pangal ge lengak kasi Kristapta lising amaga chamapan nifu taret phawba chatharakhi asumna Prithvi gi ani suba lanjaw loiraba matungdadi Manipur da leiriba musalman samaj asibo Kristapta lising amaga chamapan nifu taretagi Ingres singna Manipuri musalman haibagi matau aduna lairik laisu hairaba matamgi naharol singna Manipuri muslim haina khangnarakhi adubo Kristapta lising amaga chamapan maribudradagi musalman hallaman singnade hojik phawba Meitei Pangal haina kaungnari